Matamgi Manipuri Wari YouTube channel asibu tabiriba khwai pumnamakpu taramna okchari. Ngasisu mayamgidamakta Thamoi Yaoramdre haina mingthonba tangkaknaiba wari ama pudun lakchari. Wari asibu ibirakpi Pani. Wari asi paba matamda soikiba lankiba yaurabasu pumnamakna ngakpiyu. Wari asi ahanba saru mayam punna taminarasi. Mafam ado achauba conference hall ni masanan bangakta nektai amamam thetpa lengjumda sari natraga ka hena tangba fizet leitingbi kaya ama famli yengbada khoktak chaba man bangaktani famli basing ado hek ubata ta haiba ngami khara tawba ngamba oigani haibado mityengdagi hauduna hakchang kayat khudingna lengbada marolon bangakto ina tawri leiriba pumnamak coach sitai tawba nupa amana mayamgi mangda projector dagi kapthoraktuna tariba mami singa du de yengduna project amagi matangda wangangduna mayamgi pukning chingsinaba hotnari leiriba mayam adugi mayai thangba sit aduda famliba chahi humpurongi lenga oigadaba nupa dusu piriba speech tu second ama miss oidana tanaba hotnari nupa duna piriba speech tu loirakpada mayam khubak ahuba mamam khunaduna loishili mayamna piriba project tugi speech tu yaningba apenba poktuna thagat wahai kaya ma hainei mayamgi wa loiraga mayamna mayai thangna famliba nupa du de yengduna magi mot pirakpa ngainari nupa du mangda leiriba file adu makhum fat khumjinduna chair adudagi hogatuna hairai good job wahaiduna pumsam samjilamlaga mapanda thokna ba haiduna khom thangba haubaga magi nakanna famlamba chahi kumari longi lenga oigadawa nupi adusu nupa duna pairamba file duga loina na hogatuna khongthang manana thangduna matungda inarai mayam adu haugatuna respect amaga loinana makhoigi oiba wari adu makha chatauri mapanda thorakpaga chatna nupadagi matungda white color gi shirt dipa black color gi khangrok setpa nupa mari mangasu matungda inarai mafam adu ichikchi mi leitabagi dinate adubu khonjala mata thokte aduk chawba famado makhoina tiles mathak aduda makong thangbagi makhol adu natana atopa henba mata tagi fangde nupa adu room amada changlai masa mau faba nupa sing adu di lehori mapanda nupi leisabi adudi manungda changlai nupa aduna magi oina thariba mamal tangba yengbada yamna luxury oiba chair aduda masa pumbanga thaduna famlaga nupi dudi yengduna hairai hayengi aigi schedule amta thamdraba natra thamde sir na haibagi matungina aina schedule amta laujadri okay ngasigina kari waliba kai leiriba sir pungani makhaida hotel grande da meeting ama leiri sina ngasi di lore oh adudi ai housing hack rest obi yari banatra yes sir housing project tu soibiya banate aina housing tarak padugi oina di yari semdoknaba amate yaudраbasu adum pami hoi sir famo ai nangonda wa ma haigadaba leibani formal oina hairambadagi voice tone adu khajik change tawraga informal oiba mongda hairakpani lepliba nupi dusu nofet tawduna khomi yani sir samlepke phamune thank you sir changsinduna mangda thariba chair maya maraktagi amada changsinduna phami nupa du sofa du na masa pulap tunga thaduna mukhut ani du thabakta punaduna thamlaga hairai hayingi mathang aigi chanupa ngambada manipur yoraklani aina mabu handakti amuk hana london da thajinge khandre ai so halo shilakle company se tawriba mayam se ai thantana responsibility loba yamna wari aduna mabu so aina sida pushinduna mateng panghanba pami yam phabawani sir na halo shin kidringai sir dagi knowledge lahoba yam kanagani but madi sigi matang sida single knowledge amata leiba miyoi nate aduga company sida duk yamna interest leiba mi sinate ngangna ba khara waba khara da nate yam stubborn oibani aikoina khara kene yoglakpaga lakna ba khara waga dawri aduna aina mabu ningthina hana company sigi matangda mamutana khangan ba pami hoi sir wangamdu aina hana di haikrabani aigi company sida leiriba worker mayamdagi aina khwaidagi thajaba amadi company sigi maramda ningthina khangbase nanga magana oiribani aduna aina wangambu training pihangena khali nangdi aigi thabak mayam asiga mai leithokpa sangoi ngasi bauba sir wangamna train tawba wa karamta asubi yaukidri aduna sir wangam na tawbana hena fagani hainasu aina kale sir
Maduni, nakoigi madam nasu adumaina suggest tawi. Fare, hayeng ayuki pung 10 gi flight ta lakadabani. Nangna khara fanaba silamu. Aide hiyeng thabak laibanina ma loba chatpas sanglaroi. Fani sir. Jewel so kanglai pak haina khangnaba company sigi mapuni mani. Manipur entrepreneur masing yamdrabasu lairiba khara sigi maraktagi khwaidagi wangba ranking amada lairiba miyoini mani. Magi makhada miyoi lising kaya thabak piriba pukchal chawbada maral leibada leibak miyamna sakhangnariba miyoi amani. Leibak asigi achawba hiram khudingda magi drakar lehali ma yawdrabadi mapung fadrabagum sangada kaida amata noptraba miyoini India ke atopa state singdagi hendoktuna atopa country da magi company branch thamba ngamba global entrepreneur amani. Hauzik phawbagi oinadi ahoba machet amata leitana yamna smooth oina magi business asi khongthangduna chatli. Mani gi secretary ni Sana angang oizarbasu lawsing lei problem ama tholakpa matamda solve tawba ngami miko miram fazai nofet mi khuding bu nokloklan loina bahai ing tapi wahai wata fazabata ngangbini company sida lairiba worker mayam gi role model ama oina thamnariba misakni. Mani nasu magi sinfam asiga magi character asiga yamna pamjai yamna luna khanjabani. Mani gi nakta leiduna secretary orakpa chahi 5 rom suraklabani. Mani gi nupi Ningthoina mapuroibu bu khangbadagi sanana mani bu khangbana hile hainaribani. Mani gi problem lerakpa khuding sanaga tanai atopa ga tanaba yade haibagi dinate problem tholakpa matangda manakta nakna leiba sanaga tanabani. Maduna habit ama oikiduna hauzikti asumna hinakre problem ama tholakpa khuding sanaga tanare. Mani gi office room dagi thoraklaga magi office room da changlaktuna famthai. Mani gi office ki room hek changfamda magi desk thambani. Room oina tongana chawna thambadi nate toina magi ni haina thariba chair duda fambagi matam su phangde. Changlaktuna thariba chair duda famthaduna sora sangba mamachindagi hondoi aduga ngasai makai hanna yengnutraba magi phone tu lakthokduna data on tawi hek hangbaga notification mayam ama mari paisilai mayam maraktuda magi yamna nakna tinaba magi khwaidagi chanajibi mamanabi leinagi message yaurai message tu changduna pai thabak tubu karam kanda komdoina nangbo nong fadoksu aikhoi punpa fo hek sangdi nang torise kaidorage thawai nungai taba malida Leinasu online lerambagi message tu fatsin tawduna halai. Nungai tri nangna thabak laining oidana leikhraga ai kamai nungai duino. Yada tawrine kaidorage. Kayam watlige yadoba nang adugi office tu da hanubadugi matungda inaraga adum losilage hairibra. Kainuni nate chahi 4-5 paisa tungsilabanina sel haira taptai pairamani yari to nang thabak to life to kharasu enjoy tokthok sikedoge. Matam kitang ngai kigi aduga pathara dawni hayengdi aikhoigi sargi machanupa ama London da lei habda aduslani aduna thabak hena chinbra natragana hena kombra amadi soidana tawrani. Mani gi machanupa London da lei habda natra mani madu aidi amukta urakri nang hana thengnakraba thengnadrida lei haiba khaktani khangba ngasi sarna hayeng ma opa chatnaba hairapadagi khangbani. Machanupada company sinaragi khale hairo madui hanubada sinaning pagi mawongni phare ne dude ma su patharani aduna nang su pathawro yengadoini hayeng aisu Delhi da chatkani ngasido nang thaba khar ko madi ngehak una sage tawbani nangdi Delhi da kaidoba khoigi store am lebida problem kra thu egi adugi nongni ni dilerani pung kya da chatoino 10 gi flight ni phare dudi ai lakpa yabri yanki ngasidi adum sangaroini na nimit adum tarni yare nang thabaktuga adum lehoro nang sana du noktuna phone adu muthatlaga nakanda thamkhre aduga mangda tawgadaba leiriba mayam adu mathang makha samthana ba tawkhre thabak pumba loiramlaga mayum halakpada pung 9 rom tare apartment ama lagduna leibani mapa mama ani mak leigidre mathanta leibani Mani na mabu thengnaduna ngasi oiriba fibam asi yaunaba sembirakibani. Dinner suma panda chare aduna thabak mayam adu tawrubagi wabaga dress songdoklaga bathroom da masa adu fresh aithokluraba matung hamungda dumak takhre. Mathange yuktu hanagumna mani gi yumda lai white color gi top sama litli plum color gi kuru mathak khajik hengatpa skirt ama setli samduna khara wanglap pulli
Mai mitta thoini hena ke mauba tauba nate ke de haibadi yaroi ke ribani adubu yamna chamba mongdo oina ke bani. Manidu mafi loisinba loiramle chatnaba ready da leirami Ningthoi su wheelchair amada famduna leirami sana lakpa ubada nokmi tawduna kaurei. Icha laedana. Hoi madam. Manina sanada yengduna hairei. Nang aiga chatlaroisi ai angang tawraga chatlage nangna airport toina chatlu angang amani ga tawraga. Sir. Kaidore hayu. Sir, aidi lakadoriba sargi chado masak khangdaba aduna wangam khangbani masu yawgadabani chatpadu yumda straight puraga lakadabani atopa chatki haibada yaba yadiko. Hoi sir. Mani su leiramliba security kharaga loinana chatkre Ningthoina mapuraba chatkraba matung sanada yengduna hairei. Bima nabungdo ngangna saknaba yadabani siran turan tawge hairakringai yumda chumna puraga lakadabani ko. Hoi madam. Chakri kan khrabani yumda layu haibabu yagadoribra khangdi tawrisi thoglu haibagase pakna yaba nate aini sangamdre uninge haiduna hanjin haibadagi namdana thoraklibani. Sarnadi amuk lananda halalaroi haidana ngarang aingonda haye madam. Aikhoina budi halalaroi na hariba aduda ma masanabu layu yagadra khangdi tawrisi. Maini yazani da madam. Phare nangsu chatnaba tawroduri wangamdi sida lakadra kamai tawne. Thokibada dum kauraga chatminakrage sida mung lakpada thengani. Phare chatnaba tawroko adudi. Hoi madam. Sanadu driver amaga loinana gari thawduna thorakle thorakpada wangamga paw faunaduna wangamsu yauna airport ta lai. Makoini airport yorakpadu pung 10 tagadaba minute kunlo watli sanana leinabu ningsinglaktuna wangamda hairei. Sir, ai call amta tawjage ko. Yani tawru. Sanaduna kanda khara chathoktuna leinada call tawi hek pairakpaga leinana. Phone faudi tawraine aidi kawkhrabana khalurabani. Nang kaida lege ai airport ta leye. Ai budi coffee thaiye. Leiramo ai laki. Sanana chatuna leinaga thengnei journey du fazana chatnaba amadi chatliba thabak adu mai paknaba haiduna wahai khara hainaraga leinasu chatpagi matam yawraktuna chatnaba hairakle. Sanasu leinabu departure gate fawa thilamlaga wangamgi manakta mukhalai mana halakpaga mapa chanana flight landing tawkhre. Maya mari thoraiba duda yengbadi yengi haibabu sanadu man okpala ibadu masakhangba natabanina kanada yengino mathonga makhangdre wangamna makhu thangatuna hairei. Ngamba somda. Sanadu wangamda yengaga wangamna yengiba domda mamit leiduni yenglai onthokna khetnakreda manaba machet ama fabu yaude haiba wakalasi hana koktuda thoklai. Fashion da yaklaubini setliba black pen litliba oversized t-shirt koktana cape mitta sunglass ngakshamda lig khudangduda kari no mayamama siri yetli kuchude haifet ngauba zani amuba machu singdugi marakta leiriba ahang basaruktu mangalama thokpa makhai ngali. Masaksu fazai cape tuga sunglass tugana mamai tangkhai ama khumkhrabasu natondagi taraktuna uriba khadang fawba duna adum takli fazai haibado. Wangbadi 5.10 muk wanglamgani ka hena mayang kangbasu nate noibasu nate. Gym sanabagi muscle sing adu tasili haibadi trolley illiba furitna khumba thungdaba khudangdu ubada khangi. Makhuna mafat thangatuna hai haibagi mongda tawrei wangamna changsinduna mana ilakliba trolley du mana oine illaga nokmi hangi. Journey nungairappa natro? Yes bro. Sanadu yenglambadagi changsinduna wangamgi nakanla lepi wangamna sanada masak tae. Khoina opala iba ikhoigi sargi machaduni ngamba. Aduga ngamba mana sargi secretary sana. Ngamba upliba sunglass tu makut oigi khudom biduna naton mapa fawo chingkhatlaga pisumani du ingkhatuna yenglai. Machindu pethaduna mangaktu fatfat nomi aduga wangamda yengna hairei. Give me the keys. Yumda hana chatse aduga yumdagi amuk chatlu nangna chatningbado. That is why I had coming here. Sanana ingna tapna hairei. Sarna yumda hana laklaga kona atopada chatkadaba sing chatnaba haiduna hairami. Madamna su sarbu yumda lakpa ngahauri atopada chatpagi ayabadi pibirakte aduna yumda hana chatnaba tawse. Ngamba paini yenglai sanada
ꯑꯗꯨꯒ ꯃꯈꯨꯠ ꯑꯣꯏꯗ ꯇꯤꯡꯊꯣꯛꯇꯨꯅ ꯁꯅꯥꯕꯨ ꯅꯥꯀꯟꯗ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯑꯒ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯋꯥꯉꯝꯅ ꯅꯣꯛꯂꯒ ꯑꯁꯤꯅꯤ ꯃꯥꯒꯤ ꯍꯩꯅꯕꯤ, ꯂꯥꯎ ꯆꯠꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯉꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯏ, ꯑꯗꯨꯒ ꯁꯅꯥꯅ ꯃꯃꯥꯡ ꯁꯤꯠꯇ ꯐꯝꯃꯤ꯫ ꯋꯥꯉꯝꯒ ꯉꯝꯕꯒꯅ ꯃꯅꯤꯡꯗ ꯇꯣꯡꯉꯤ꯫ ꯉꯝꯕ ꯋꯥ ꯉꯥꯡꯗꯦ, ꯎꯞꯂꯤꯕ ꯑꯅꯣꯛ ꯇꯨꯄꯤ ꯑꯃꯠꯇ ꯂꯧꯊꯣꯛꯇꯦ꯫ ꯃꯁꯥ ꯑꯗꯨ ꯁꯤꯠꯇꯨꯗ ꯄꯨꯂꯞ ꯉꯥꯊꯗꯨꯅ ꯐꯝꯂꯒ ꯐꯣꯟ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯈꯨꯠ ꯈꯨꯕꯤ ꯑꯅꯤ ꯆꯪꯗꯨꯅ ꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯖꯤꯛ ꯐꯥꯎꯕ ꯂꯩꯊꯣꯛꯄ ꯉꯝꯗ ꯃꯦꯠꯂꯤ꯫ ꯌꯨꯝ ꯌꯧꯕꯒꯤ ꯒꯥꯔꯤꯗꯨ ꯒꯦꯠꯇꯒꯤ ꯊꯧꯖꯤꯟꯗꯨꯅ ꯆꯥꯎꯅ ꯂꯩꯔꯤꯕ ꯁꯨꯃꯥꯡꯗꯨꯗ ꯈꯥꯝꯃꯤ꯫ ꯂꯩꯔꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯍꯥꯡꯉꯤ꯫ ꯍꯥꯟꯅꯅ ꯉꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯂꯣꯏꯅ ꯑꯦꯔꯦꯟꯖ ꯇꯧꯗꯨꯅ ꯂꯩꯔꯝꯂꯕꯅꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯋꯤꯜꯆꯦꯌꯔꯗꯨꯗ ꯐꯝꯗꯨꯅ ꯃꯥꯡꯒꯣꯜꯗ ꯃꯆꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯉꯝꯕ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯗ ꯐꯣꯟ ꯑꯗꯨ ꯃꯨꯠꯊꯠꯂꯒ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯗꯨꯅ ꯊꯣꯔꯛꯂꯒ ꯃꯥꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯂꯤꯟꯊꯣꯏꯅ ꯈꯥꯝꯂꯛꯏ꯫ ꯉꯥꯏꯈꯣ, ꯃꯩ ꯑꯣꯛꯈꯤꯁꯤ, ꯅꯦꯅꯦ ꯈꯣꯏꯅ ꯃꯩ ꯄꯨꯊꯣꯔꯛꯑꯅꯤ꯫ ꯋꯥꯠ ꯃꯣꯝ, ꯗꯦꯠꯁ ꯅꯣꯠ ꯅꯦꯁꯦꯁꯔꯤ꯫ ꯌꯥꯗꯦ, ꯂꯝ ꯂꯥꯞꯅ ꯂꯩꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤꯅꯤꯅꯦ, ꯃꯩ ꯑꯣꯛꯊꯣꯛꯑꯒ ꯌꯨꯝꯗ ꯆꯪꯒꯗꯕꯅꯤ꯫ ꯉꯥꯡꯅꯔꯤꯉꯩ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯃꯅ ꯊꯣꯔꯛꯇꯨꯅ ꯈꯕꯔ ꯃꯆꯦꯠ ꯑꯃ ꯃꯩ ꯊꯥꯗꯨꯅ ꯉꯝꯕꯕꯨ ꯀꯥꯟꯊꯣꯛꯍꯜꯂꯤ꯫ ꯃꯩ ꯀꯥꯟꯊꯣꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯒ ꯉꯝꯕ ꯎꯞꯂꯝꯕ ꯇꯨꯄꯤꯗꯨ ꯍꯥꯟꯅ ꯂꯧꯊꯣꯛꯏ꯫ ꯃꯁꯝꯗꯨ ꯅꯥꯀꯟ ꯑꯃꯗ ꯄꯨꯂꯞ ꯍꯥꯏꯊꯗꯨꯅ ꯇꯥꯏ꯫ ꯎꯞꯂꯝꯕ ꯑꯅꯣꯞꯇꯨꯁꯨ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯇꯞꯅ ꯀꯣꯜꯂꯒ ꯃꯤꯁ ꯌꯨ ꯃꯣꯝ꯫ ꯈꯖꯥꯏꯗ ꯑꯃꯨꯛꯇꯪ ꯆꯨꯞꯄꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯅꯣꯛꯇꯨꯅ ꯃꯆꯥꯕꯨ ꯅꯥꯟꯕꯤꯗꯨꯅ ꯈꯨꯝꯃꯤ, ꯃꯤꯁ ꯌꯨ ꯇꯨ꯫ ꯏꯃꯨꯡꯗ ꯆꯪꯉꯒ ꯅꯚꯤ ꯅꯔꯣꯜꯗ ꯍꯣꯡꯗꯣꯛꯑꯣ, ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ꯫ ꯂꯤꯟꯊꯣꯏꯁꯨ ꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯪꯉꯛꯏ, ꯁꯅꯥ, ꯅꯪꯗꯤ ꯑꯣꯐꯤꯁꯇ ꯆꯠꯂꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯗ ꯅꯣꯏ ꯁꯔ ꯂꯥꯛꯄ ꯉꯥꯏꯈꯤꯗ꯭ꯔꯣ? ꯃꯦꯗꯥꯝ, ꯑꯩ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯂꯩꯖꯔꯨꯔꯒꯦ, ꯊꯕꯛ ꯈꯔꯁꯨ ꯂꯣꯏꯁꯤꯟꯒꯗꯕ ꯋꯥꯠꯍꯧꯔꯤ, ꯑꯗꯨ ꯂꯣꯏꯕꯒ ꯁꯔꯒꯤ ꯊꯕꯛꯀ ꯃꯄꯥ ꯆꯥꯅꯅꯕ꯫ ꯐꯔꯦ, ꯑꯉꯥꯡ ꯑꯃ ꯇꯧꯔꯒ ꯑꯣꯐꯤꯁ ꯐꯥꯎꯕ ꯊꯤꯟꯅꯕ ꯋꯥꯉꯝ ꯅꯪꯅ ꯈꯔ ꯁꯤꯜꯂꯨ꯫ ꯐꯅꯤ ꯃꯦꯗꯥꯝ꯫ ꯋꯥꯉꯝꯅ ꯁꯤꯟꯗꯨꯅ ꯁꯅꯥꯕꯨ ꯑꯣꯐꯤꯁ ꯐꯥꯎꯕ ꯊꯤꯟꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯤ꯫ ꯁꯅꯥꯁꯨ ꯒꯥꯔꯤꯗ ꯆꯪꯉꯛꯇꯨꯅ ꯅꯦ ꯇꯥꯅ ꯐꯝꯊꯩ, ꯑꯗꯨꯒ ꯃꯈꯣꯜꯗꯤ ꯊꯣꯛꯇꯨꯅ ꯁꯣꯜꯂꯤ, ꯄꯨꯔꯥ ꯁꯟ ꯑꯉꯥꯎꯕꯅꯤ, ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕ ꯑꯣꯏꯗꯣꯔꯤ, ꯅꯛꯅꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯌꯥꯕ ꯃꯤꯗꯥ ꯅꯠꯇꯦ꯫ ꯁꯔ ꯋꯥꯉꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯔꯅ ꯈꯜꯂꯤꯁꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ, ꯑꯩꯒ ꯈꯜꯂꯝꯃꯗꯤ ꯑꯁ ꯂꯣꯏꯔꯝꯅꯤꯗ꯫